Kwakaithal Bazar da Mahiroi amadi miyamna ILPS akanbi yaw sangsinbada police ama yawna Mahiroi ani amasu asopa nangkhre. IMC ki Mikhal ki numit Jun ani da Imphal Bazar area da Jun amadagi ani fawan nan Manipuri singi mathakta amasung Jun ahum fawbadana government ki loisang singda ILPS na public curfew lauthokre. ILPS ki khongjang asida Manipur ki ima luptari na sab yaba hawrakani hana lauthokre college tara ki apunba council amasu semkre. Amasung Manipur University ki Academic Council na Central University asida thabak lawba amasung admission tawbada Central Norms sandaragani haina parif lawkre. Mayam Kurumzari Adomni Amir Impact News ni ay taklamam siyam kanayna hausi pungja si phawbagi marba pawp miyam pizari. Kaisam patangarang Mahiroi sing na sangsun kiba ILP ki khongjang da security force sing na sathakiba thawangbo yani da uttuna Kwakaithal Bazar da Mahiroi masum miyamna akan mayaw sangsin bada police ama yawna Mahiroi ani punami ahum asopa nangkhre. Ngasi nongtil Kwakaithal taklamam laikai da tongan ma Mahiroi sangsingi Mahiroi kayana ILP ki ihaw sawaladuna ihaw sangsin bahawraki. Mahiroi sing aduna mafam adudagi Kwakaithal Bazar tamna kholaw kaya galunina lakhe khongset aduna Kwakaithal Bazar yorokpa tamda mafam aduda hanadagi ILP ki ihaw sawgatun leramba imayvel sing amuk punna ihaw sangsin minake Mahiroi sing aduna lambi mayai da famjinduna amadi hipsinduna lambi thingbagalunina kholaw kaya su lauge irang adu laksinna ba man police ki masing yamlaba police personnel sing mafam aduda thunglaki police na mafam aduda irang hauri ba Mahiroi amasung miyambu irang loisinduna lambi thaduk na ba haiki Police na haida basu Mahiroi amadi miyamna ihaw handok loi haiduna ihaw adamak sangsin ke police na khongjang handok na ba haida basu khongjang handok tabadagi district magistrate ki ayaba yauraga stun grenade langsin ma hawraki police na stun grenade langsin mamadi tia gas cell ka pa hawrakpadagi irang hauri basing maikaidagi police namna nung thomjin ma hawraki police ki maikaidagi masing yamlaba tia gas cell sing kapsinduna ihaw hauri basing adu tan khai ki bagalena thenglam lambi amuk ana miyamgi damakta hangdoki Nakalamuram da Kwakaithal Bazar ng sathakiba ILP ki ihawda soklama Mahiroi ripi hauzi rims da laikanari soklama Mahiroi ripi masa animak ibotosna higher secondary school ki Mahiroi ngaktane Mahiroi animak police na ihaw hawri mamiyoy sing tankhaina bagi damakta kap ki batia gi sel gi maiko honjin badai wan tharaktuna phukat kiba ngaktane Mahiroi animak sorhonba ngamdabadagi timbong oki loinana sorhonba ngamnoktabadagi oxygen thajinduna layengki Mahiroi sing adubu laying kiba doctor singna Mahiroi animak khodong thiningai oidre haibo wafamdi thamki Yelongmi kalongna ba ILPS na makha taba khongjang paring sana lapthorkli ILPS na lakliba jun gi tang ama dagina ani fawbada nan Manipuri singi yumdagi mapan thopi danaba khangal pagalunena Mikhal numit Jun anida pauna kaithel thangal kaithel yauna khwaraman kaithel ahumda public curfew lauthokre konjeng hazari lekai da leiba ILPS ki office ta pawmi sing unaba amada joint committee ki convener khomdram ratan nahai Mahiroi sing da manba police na ngarang sathakiba kahenba thawong adu yama laibak thibane police ki kahenba thawong adu ki matungda miyamna hena kanba mawongda khongjang lakani lengak pa yauri basingna yelomi kanba ki mahuta board khomba madi thabak habagi sel lobada ngawdun leire Mathau tawdraba lengak asigi mathakta makhada leiba loisang punamag Jun gi tang amadagi ahum phawba curfew lauthokle hariba numit singa sida official singna government ki loisang da changbiganu kariguma sangam labadi committee na lakotphum thokpa thabak lakolakani hairi hayi numidang pung tere taba matamdana miyamna faktukna mairagi khongset pangthok pibagalena Jun gi tang amada mafam sinba thungna miyamna wakani fam phamagalena human sen semna khongjang sangsin bi haina fongdorkli Nasi government si miyam ki khandre bota ngaw lere muimogi MLA minister singju
थबक हापगी ठिका पीबगी माई केंद्र वाकरगी नुआइनबगी तौदन लेबसे लेबाग खंदबसे हम लेबाग थिबनी गवर्नमेंट से अखोगी मथौ तौदरे दुना गवर्नमेंट गी मखार चलाइबा इंडिया गवर्नमेंट गी ओरो स्टेट गवर्नमेंट गी ओरो मखोई ऑफिसिंग से मथौ तौहनबगी मथौ दादे जुंगी तांग वांदेना तांग अहुम फावबा मणिपुर की मंगद लेबा सेंट्रल गवर्नमेंट अमसुंग स्टेट गवर्नमेंट की ऑफिसिंग से मसी जेसेलपिना कोई कर्फ्यू लौथोसरे कर्फ्यू लौथोसगी मनुंगसिदा अखोगी ऑफिसिंग सिदा अखोगी एम्प्लॉयीसिंग सिदा संबिगनो कंगबो संग थेनगदी अखोई मियामना ऑफिसिंग अदु संखिलकांदा अदुगुंबा एम्प्लॉयीसिंग अदु मदु तांथोपगी तक्थोपगी थबकतु अखोई संखिन बियोनाई हाइजरी जुंगी तांगानी इम्फान की मयोन याना मरुब जगह ओरिबा अखोगी ख्वाइनमन कैथेल पौना बाजार अमसुंग थंगा बाजारना मसीगी जगहसिंग असे अखोगी नोमगी ओइबा अयुक पुंग मरीदगी होरगा नुंदा वरम पुंग तरुक फावबगी पब्लिक कर्फ्यू हाइदर बन्नमा अखोई लौथोचरे जुंगी तांग अमगा जुंगी तांग अनिगा निमिट निनिसे मरुइना नन मणिपुर सिंग हाइदारे मसी अखोई गेटर इम्फान मनुंगदा अखोई मपान थोबिगनो मरक्सिदा हौजक फुमा पावंगी मतुगिना येलोमी काननबा असेंबली दा पास तौखिबा बिल अहुम एक्ट ओंथोकननबा चीफ मिनिस्टर ओक्रम इबोमिल लुसिंगबा टीम अमा लाक्लिबा जुनगी तांग अहुमदा दिल्ली चलगनी हाइरी नाकल अमरोमदना हौजक सथरिबा माइरुसिंग इहवसिना मरम ओइदुना हयेंग मे 38 दगी जुनगी तांग अनि फावबा माइलुसिंगसिंगदा गवर्नमेंटना सुति लाउथोखरे हाइरी Manipuri in a line permit system Sananaba Assembly the past of bill Om Act on Tonanaba demand Tauraduna, Masimaru, Lambi Singda, Mahiru Singda Lambi, Tingduna, Akanba Kungzang Sanction Cray. Masinabit Yung Badwaida, Kansipo Mike the Labor School, Manga Romki, Masinga Laba Mahiru Singna, ILP Sanahalu Haidon in Fal Mayul Tamna, Wakat Kungsan Malaki. Mahiru Singa the Sinzami Police Station, Yoksilapada, Police Natinki, Police Ating Manam Haidon Sananaba Honabada, Punga Makairom, Poliska, Muknaki. Mahiru Singna, Nampuda Makata and Wakat Kongsa Sanana Bahonabada, Police Natia Gas Amasung, Smoke Bomb Kapsenduna, Mahiru Singa to Tankaiki. Police ki action na Mahiru Home Soki, Police na Mahiru Singa Tia Gas Amasung, Smoke Bomb Masing Tingam than a Kapsen Ubada, Mapam Adelaide Koshang and Miam Yauna, Police Tanung Langsindana Landaki. Nakal anin akan mamonda, Mungda Tungda, Irangadu, Laksinki. Nakala Muramda ILP ke Kongjang Sawaladun Infalis ki Lamlo Mai kai the Ladiba School Kayagi Mahiru Singnasu Wakat Kongset Satke Kongba Common Mangjin the So Miamna Lambi Tingduna Kongjang Sing Sangsin Ki ILP ki Ihoga Maidana Mahiru Singna Sangsilapa Kongjangi Sorgam Oinanga Sisu Kai Sampat Tongda Mahiru Taramatoina Lambi the Pamzinduna Lambi Tingbaki Kongjang Sangsin Kre Model Higher Secondary School, Johnston Higher Secondary School, Ivoton Sana Higher Secondary School, Amasong Recent Higher Secondary School, Sagol Tombagi Nupi Mairoi Nipa Namasong Nupa Mairoi Ahumna Kongjangasi Sangsin Kibane. Tungda Maniba Police Gadi Laktana Mairu Singadu, Lokat K, Fazin Kima Mairu Sing Atubamatam the Tado, Atubamatam da ILP Sana Halu Haiba, Kolau Kayaso, Mairu Singaduna Lauki. CSC Higher Secondary School के माहिरों सिंह नंगा सीधा के स्कूल से के क्लास इन बॉयकॉट तौखरे स्कूल से के माहिरों यावना पुलिस पर्सनल सिंह न फाजन कीबा माहिरों सिंह कंडीशन में तो यावना ने थादोक ट्रिक फावा क्लास बॉयकॉट तौबा की खोंजंगा सी संगसन गने हाइरे ngasi स्कूल से के माहिरों सिंह न क्लास बॉयकॉट तौदुना से मिनिस्टर द मेमोर ने पिछना ने बथौलक पदा पुलिस सिंह न माहिरों सिंह द स्कूल की गेट थिंके तुंगदा पुलिस न माहिरों सिंह द की मनुंग दगी मिहुत मंगा की टीम अमा इम्फाल डीसी की खुथांगदा से मिनिस्टर द मेमोर ने पिछना चटपदा अयाबदी पीखी Oripok the Labor Heritage Convent के माहिरों सिंह नसो ngasi स्कूल दगी थोरतुना ILP की यहो सवरप ओइना वाकट खोंगसन सटके वाकट खोंगसन अदो Heritage Convent स्कूल दगी हौरगा लाकपदा सामु मखोंग यौद्रिङैदा पुलिस न थिंगदुना माखाताना सदन किद्रे ILP की बिल अहुम एक्ट ओन्थो मितो मियान साना बोले पमसुंग थादब यहनगनु हाइबा इबा प्लेकार्ड सिंगसु वाकट खोंगसन अदुदा लोइनरकी Joint Committee on Inland Permit System JCLPS na sangsilapa Kongjang Singisaruk Oina Miamna Kurai Lamlong Amasung Singmairong Dingkurot Tingkre
ngasi nongtel pung ama makhai taba adwaidagi khorai lamlong bazar da yamnaba miyam tholakna bazar asi fawa lambi pumba thengki lambi mayaida mai thaki miyamna bazar asi fawdana satpa lambi da thauri tingduna makhalamata gi gari salan khidre bazar asi da leiba dukan pumba thong lonaki lalolitik pumba lefki thoganida ba thodok sing thoktana ba police ke makok thong officer sing yauna police personnel sing na miyam sing adu ningthina ngak senun leiki Nakalamoromda Singmairong Akoibada Laiba, Miamna, Tolaktuna Dinku Lambi Tingre, Lambi Asida Miam Tolaktuna, Famzin Lake, Makalamatagi Gari, Salan Kide, Kosound Raba Miamna, Pianaba Kolau Kayasu, Lauki. Yellow Mi Kanaba Sangsilaba Kongjanga Sigisargam Oina, Highway number 1 Oriba, Sangapam Bazar Gilambidasu, Imaibel Kaya, Tortuna, Lambi Tankai, Tingduna, Kongjang Sangsan Kre. Lambi tingbagi kongjang asina maram oidina sangafam bazagi akoiba mafam singda dukan sing thonglonaki amaromda assembly gi lambi oriba thangweban lambi dasu taya mai thaduna lambi tingbagi kongjang sangsan ki adubo police ki team laktuna mai thaba sing adu mutatuna asat o sing tawada apan pidana bohonaki Wangkaida leba andro parking dagi hauraga mahobam lampak faba uwa faijinduna lambi satuk sasin tahun kidre wangkai agru mamang Europa dwaidagi lambida sek sakaiduna lambi mayai da mai thaduna masung karnat khazinduna lambi pom thingki ngasi sangsin ki ILP ki khongjang sorgam oina mai lambi dasu lambi thingbagi khongjang sangsin ki lambi asigi mafam singda ILP ki hobo sogba mi kaya thoraktuna lambi thingbagi khongjang sangsin ki yau sogor pasingna lambi da electric pole nung asoba uwa faijin mamasung taya mai thaduna lambi thingki lambi thingba sina maram oiraga lambi de passenger puba gari amata chenakidre ayukta thabuk saluraga halakpa lanai gari masa asoba mairoi puba van BAVC ki exam tharuba halakpa mi sing natana lambi da mi mata sanakidre lambi thingba ki khongjang sangsilaba mi sing aduna anai amasung maroiba thabak ki lakpa mi sing khakta lambi aduda thingba aduda komthoki lambi thingba sina maram oiraga asaro singda lambi fauduna chatpada asoba awaba mo oinaki Manipuri inline permit system sa anhanaba demand tawduna lambi thingba yauna miyamna akanba khongjang sangsiling serekta mioi amana nomoi kapsilami haibagi wahauda miyamna seneriba mioi adugi mayumda thomjilaktuna irang haukre thawdo asinga sin nungthil pung anirom taba dwaida kongba laisram laikai haino bol da thokibani miyamna nomoi kapsilamada seneriba mioi adudi kongba kaithildagi longjam amor sahi yankai laikid apopa laikidraba longjam gokul sani masanupani Thaudok thokpam dagi impact news na phoma paung na hai lekai asigi miyamna ayang pali lambi thingduna ILP sananabagi protest tawringaida miyo asina Maruti Zen karama tongduna thaujilaki miyamna tabna thaunana ba hairubada mahangna usitaba wahi wangang saktuna miyamda double barrel gi nongmai ama satoklaga kapsilamani haidi miyo asina sathralmi ba thawang adubo yanidaba oina khoisaungdaba miyam aduna miyo asigi mayamda thomjinki adubo seneriba miyo adudi leramkhide imung manungda mahaku puthok-tuna miyamda lale haijagadabani haina yumgi polam khara thogai bahoraki tanjaduda ilibung police ki kambu ama laktuna miyamgi irang adu laksin bagalunena kahen amanga tadi thokongdre makhatana irang thoktanaba police na mafam adwaida ngaksin bagi thabak chathaki Amaramda Manipur People's Party MPP na ILPS ki yau sagali haiba utuna peace rally satkare Peace rally adu party asigi front amasung sanura marup na sinduna satkibani rally adu MPP office tagi hauraga kaisampat tamla laklaga samamokong tamda satke tauki rally aduna kaisampat europa matamda mafamadda hana leramba police ki team amana thatuna makhatana satpa yarui haiduna lambi thinki rally lakhiba sing aduga police singa satpa yani yarui haiduna ngayak ningai sangdanaki matungda kaisampatagi pauna kaithil faudana rally adu hanki Lamdamasida ILP sana lo haiduna miyamna sangsileba khongjang asiga mari lenana haukiba me kunithoida pangthokiba miyamgi mifam amada yambem labana ahenba wa amata ngangkiba leite tawbatabu bill adugi kanaba amadi oirakpa yaba fibam adu khaktamak miyamda phongdokibani haina MYF Publicity Department Manipur gi serulamana khangalkli hayengdagi imaluf taretna ILP yahu asida saru yaba horgani hana lauthokre ngasi segaro ta leiba JCLPS ki office ta pangthokiba pawmising unabamada nongpok lengak apanmalof Imphal East All Manipur Women Social Reformation Development Samas Nupi Samas apunma Manipur kanba imaluf MKIL poire leimarol mera paibi apanmalof kanglei imaluf kil
Women's Welfare Organization Kanglaipak amasung All Manipur Tami Sing Apamaluk ki mihut singna wafamasi lauthokibani. Imasina Fongdoropada ILP ki hoga mari lenana police na fazin ki mamairu sing ataba matamda thadokadabani. State government na pass tawkiba bill hom khodak ek ongadabani amasung ngarang mairu singda democratic oiba mawong da khongjang sanction bada police na tear gas stun grenade sijin na banatandana mairu singda ising kapsin basing mathawong sing adabo akan mamong da imalup sing asina kandem tawi haina fongdoki sifai na ngak palengak kum police sing na tawning bata tawbada government asina tumina lesin bada lesin mana takpadi lamdamasi yelong sing mutkibada lengak leba MLA homfuna nungnang ba pokte haiba takpani haina haral sikhi Lali Bajun ama fabagi manu the bill ahum asi ek onthok nanaba all political party ki mihut Delhi da sat kadabani sat tabagi maram pikadabani loina na athabada ano Bajun tarani pangi thaudok ama oirak nabagi da madu government asina miyam na baton tawgano haina ima sing aduna government section wasu thamki Assembly gi chokri humpuda phamiba moi humpuje minung siamta yawde minung si yawe na laude khoina bhaina ngakpa lamdong na moina hekta manim makha tamna angang gi ta phubi se ji ba se adukki matik khoi khangba ngamaktre bin gi mohta makoina hauji hoji environment municipality gi apik ba bot sida thawai yawduna khomna laire Atuba matamda center chapiraga hariba bill hum pass to biga baje atuba matamda ek to untok pinaba wana biu yelhau mi kanje hairaga mi pot ipos hare iram tamchi miram le oire hujik laifam laitre ngasi gi political leader sing asina Delhi da zakani hairaga makhoi khuding tumina leba maram karigino Lamdamasida inalan pami system sana lo haiba iho asiga marilena college tara punsinduna college students council Manipur CSCM haina mington ba college student council ma sem kre ngasi council CCM ga marilena DM college campus ta pangthoki ba pawmis nguna mamada council se convener Dhanachandra Khaidemna ILP sana halu haiba dimanasi Manipur madi India government ki maikaidagi post response phangde ngasidagi hauraga mathang tha jun amagi pung taranithoi fabagi manungda iho asiga marilena police na fazin ke mamairu sing thadoroktraba tarab amadi all political party ki mihut singna iho asiga matangda Delhi Satuna center da taksin da tarabadi makata bakan ba khongjang sing sangsilagani mangna makha taraduna ngarang kai sampata mairoi kharana democratic oiba mawongda sangsin ki ba khongjang da police personnel singna sathagi ba thawong kandem tawi makata na mairoi sing da police na ot neiba ki thawong satharak labadi Manipur police amadi state government ki matakta sab sabal laman khumgani haina maakna warning tawrakli DG amadi ibon sanagi mairoi singna democratic oiba way da jangan kiba adung loba khongjing aduda Manipur ki police personnel sing amadi Manipur ki government singna sathagi ba thawong Sadra singna torture tokbiba amadi harassment tokbiba adu akoi gi side tagi yam kanna kanem tokjai adugum loba mathong huktraba thawdo adu amuk ana mairo sing phumda tokbidana ba akoi gi college students council gi makai dagi appeal tokjari makhata na sigum loba koi sadra singda yengba ngamdraba yenghaidraba thaba asigum loba takthorba targadi koi Manipur gi government gi mathakta amadi Manipur police personnel gi mathakta akoi chapsabi laman khumna koi sem sabalo jare Meitai bo settle tribe ki list salanna bahauzik STDC na honari basi Meitai furup asigi kangkhul ba malim dagi mutkidana ba Meitai singi lambu kanana ba Meitai singi semilon bo fagatna ba pambai singi manungda khwai dagi sunaba pambai amane wafam asi ona taina ba da Meitai na settle tribe ki list salan babu jati asigi muthatna ba honarapa thong amani haina Maira Pai Welfare Association Kanglaipa ki president ima ibemnung sin phongdoki ba wafam asi yumpham yauda ba wafam ne Lamdamasi ki Maira Pai Ima Will Sing Club Association punamakna khongjang asigi damak tamikup nahom singna sem sadun leina amadi khongjang asibulan uhanaba honabidanaba CVSTDC Manipur convener publicity committee W Anand Maitai na serul amada paujelakle Manipur University Academic Council na University Grant Commission UGC gi University asida thabak lawba masung emission da central norms sanaba haina warif lawkare warif asigi Matung in a Central University ama Oriba Manipur University da post vacancy amadi admission da OBC ki oina sada kuntaret scheduled tribe ki oina sada taret dasmik manga amasu scheduled caste ki oina sada tara manga sanaragani Manipur University Academic Council ki warep asibo Joint Committee on Reformation of Existing Reservation Policy in Manipur University na thakat pafung dorkli ngasi Academic Council adu da Manipur University ki Vice Chancellor na CR Lauki amadi Manipur University ki Din Singh Head of Department amasung Mahiru Singh na sariyaki Manipur University UGC da yengsanba supervise tauba UGC oiba structure Central University amagi Government of India ki structure da laibanina
UGC na semba aduguma norm sing asi in bai yam tangai fade aduna maram morakanda UGC gi norm bu matam chana matang chana aikoina decision oina lobiduna masi Central University sida chanana bhona baji sigi maram nani aikoina Manipur University Academic Council lobiriba decision ji achum decision amani na thamjari si Amoramda warib asil laudrangi mangwena na Manipur University da ming sanba matamda University asigi authority na UGC gi reservation norms na thaina bhonari haiduna Vice Chancellor Professor Nandakumar Sarma amasung han register oiramba aduga housing na social science gi din oriba Professor L Lokendro pham thadu haiduna mairu singna ngasi nongtel kongjang sangsilure Kansipur akoibada ladiba lekai singdagi imaibel kayana University da thomjilakna mairu singadugi kongjang adu sawutki University asida ming sanma matamda piriba sit reservation gi matangda University asigi Vice Chancellor gi court hall da Academic Council gi oba mifam pangthokningai mairu singaduna kongjang adu sanction ki bani kongjang adu Joint Committee on Reformation of Existing Reservation in Manipur University in Sinduna sataki bani mairu singaduna kongjang sangslingi talakta imaibel kaya amaso University tamna thomjilaki ba imaibel sing adu ubada University gi security sing University gi get solution ki get ki so adu asobanong sijinaduna thugairaba matang imaibel sing adu University manung tamna sanglaki imaibel sing aduna MU da ladiba mafam asi tribal inhabited area ni lauthuk lamba hanege register Professor L Lokendra pham thado o haiba kholau kayasu lauduna sanglaga mairu sing aduga punsinduna khongjang bakhatana sangsin kibani Tanglaujage Manipur madi malinga tonga tonga i pau sangana koi break ta gyam tuna jarake impact news po hengta lebiyo Admissions open. Medical Directorate amasung Department of Education SK Office Assistant amasung Revenue Department ke LDC Revenue Inspector Jiladar amadi mandal gi pangthokadaba aiba changyeng gi dama special course June gi tang ahum gi nungthil pung ahum dagi haujaragani akupa marol gi dama Proactive Academy kwa kaithel da contact tobiu Admission open. 6 months foundation plus C8 course 11 science and humanities. Intact capacity 25 students per class. Class commences on Monday 20th June 2016. For details contact Gurukul, Kaisamtong Hodam Lerak Maning Airport Road Imphal in between 6 am to 9 am and 3:30 pm to 7:30 pm. UNACO School admission notice for class 11 science prospectus along with admission form available at 500 rupees. Last date of form submission 8 June. Eligibility 50% aggregate and above for state board. CGPA 6 for UNACO students, CGPA 7 for other CBSE schools. Date of entrance test 11 June. Venue UNACO School, time 9 am. Result declaration 12 June. Direct admission for rank holders 80% and above in HSLC exam 2016 and CGPA 10 in AISSC 2016. Exemption of admission and tuition fee for rank holders in HSLC exam 2016. Please contact 8131-070-337. Break matung taram uksari makata pauda hepatitis C virus sangandana lainabagi project Free from Hepatitis C ngasi Community Network for Empowerment kon amasung Vavina Diagnostic Center na sinduna Manipur Press Club ta hodokre Liver fana thamnabagi pandamda hodokliba project asina HIV amadi hepatitis C na sogalaba khangalaba lukrabi kunmanga da lemna layingbagi khutong saba fangadori tongan tonga luf amadi lanai miyo singna selga tengbang piduna paikaliba project asi tangkak naina left na sathagadori hepatitis C asi layingbang ngamba laina amani adubu kunaida Apan mana manam oiraga laina asi maru fangna mutat pangamdri laina asi mutat nana government na policy ama sema matau tai haina state epidemiologist Dr. K.S. Sasi Kumar na tauramadi da fongdoki Mother of all other chronic diseases and head cover haiba anna se masi ki hidak sinsi government de yawan ki haidar budi na koi ki side degi no na press seram kan na bibata aduga concern oiba department natraga section do aduga nok to ta haibati store da purchase section store section and medical director ke layaba Tharong di sarwam oina HIV amasung hepatitis C infection gi laying sathariba patients singna makoi awaba sing fongdong naki amadi lukra ohrabi nupi singi damakta asiguma project ama haudorakpasi harauba fongdonaki hepatitis C asi tuna sandok sargasu mapung fana laying mangami laina asigi dak singsu India da fangle amadi course suna sabada lupali singnipu sangi haina babina diagnostics ki director Dr. T.S. Davalina thauramaduda fongdoki Good news amadi
ngasi di hari ba virus si treat tawna cure tawna me hai basine aduga matam ba yam tangi dak se photo ngamde na course na pi matan na mari manga changi be an changi na har madu project ga sai phone ge phi president vai be gre policy ni ku katna course ma complete cure tawna me sile na pawa paw letre ayam ba viral disease se be ngasi ba da aduna cure to treatment ni liti HIV su do control tawda ni cure liti adu hepatitis C CD adugmati transmission through the liver damage or so matam chana ngasai gi early stage the detect to be all aduga masi cure to ngamne Hojima tang swaida break matang lugzi. Admissions open. Medical Directorate amasung Department of Education SK Office Assistant amasung Revenue Department ke LDC Revenue Inspector Jiladar amadi mandal gi pangthokadaba aiba changengi dama special course June gi tang ahum gi nungthil pung ahum dagi haujaragani akupa marol gi dama Proactive Academy Kwakaithil da contact tobiu. Nauna sanar ko hakula ko body builder sina stamen gi body growth si sinabi Amuk setaram noksari makata pauda thas ki kuntareta Bisnuba Police Commando amasung tari soba sam rifles ki kangbu amana phobok sau lekai area da gari sek tawbada masana masabo KYKL ge surgeon ni haijaba Karen Fabi mang lekai dagi Tongbram Amarjit Singh alias Dinesh Kumar alias DK Chahi Kuntaruk Apopati Bijoy Singh Kaubami ama fari hairi mangonda ge magazine yauba 9M gi pistol amaga kapa yaba maru ani fagal le hairi ma gi mathakta case ama Kombi Police Station thangat kre haina Police Department thadorapa serulama khangalakli amarom da namit simakta de Imphal West District Police Commando gi team amana Kwairaman Kaithel ge sama makong manakta frisking sathabada NRFM gi member ni haiba Tripura gi Kaila Sahar Unapkuti dagi Hausin New Second Singang Lekaida Laiba Awang Tavam Dilukumar Singh Say Kuntramang Apokpa e Tamalgo Singkova Amafari Haina Serulus Namakatari Mahana Fongdoropadagi Tripuragi Kaila Sahar Unapkuti dagi Hausin New Second Singang Lekaida Laiba Awang Tabam Zitian Singh Say Kuntratok Apokpa e Bir Sandra Kobami Amasu Fagali Hairi Imphal Municipal Corporation Olakpadagi Ahan Boy Jun Gitang and the Pangtokadoriba Mikal Gamari Lenena, BJP ki point Kunmatho Yauba, Business Statement Ama Ngasi Fongdokre, State Election Management Committee ki convener Tanausum Saubagi, Bauprada Leba Yumda Paumising Unabamada, convener Saubana, Handak Pangtokadoriba Mikala Sida, BJP Ward number BJP na Ward Kuntreki Manungda, Ward Tarama Pandagi, Tadane BJP na Mai Pakani. Ngasimak thokliba wathok kaya asigi warosin puraknaba honabagi mahuta matam khara leraga tallaga toksakikani haibagi mawongda government asina miyamgi yauna thaidana thamle Mikhal Mayada Congress Party na campaign tawbana miyamgi pungning olanbak ngamgadaba nate sei taramari hena miyamna khangduna lakpa seitheng aduna lamdam asida awan ama laksagadabani haina fongdokhi ngasi Fongdokiba business statement aduda Imphal Manungda Miyamgi Pothapam Park Masing Hengalanba Thaknaba Ising Marang Kaina Fanganba Manipur Building and Other Construction Workers Welfare Scheme Gi Makada Shinmi Singh na Pangadaba Kanaba Panganaba National Housing Policy Gi Makada 2020 Fawada Mipung Kudimaki Yum Lehenmana Singba Wafam Singh Yauri BJP सरकार लापा मतमदा पिफम थोपा पावर से मागी फंगफम थोपा पंचायत पीगदबा जिला परिषद पीगदबा म्युनिसिपलिटी पीगदबा म्युनिसिपल कोऑपरेशन पीगदबा पुनमक से डिवोल्यूशन ऑफ पावर होइले नत्रदि वन मैन शासनदी अखोई चौखटप यारोय सिनि आइना हायन Hadak pangthokiba MPSC preliminary exam adu sanaba yaroi karigumba mailaba singna Tausada Batoklabadi Makal Makaki Kongjang Singh Sangsilagani Haina Joint Action Committee Against the Misconduct of MPSC Preliminary Exam Giserudam Kanglakli. Valley District Oja Singh Oba Quality Education Thesis Accountability Fostering Teacher Education Students
relationship haiba thimda numini subna sadakadaba training program ama Directorate of Education ACE na sinduna pangthokre Lambhel pata laiba SCRT ki conference hall da ngasi dagi hawguduna pangthokiba training program aduda Valley gi higher secondary school gi wajat sama tarana sar yaduna pangthoki program asida Manipur University amasung RIMS ki psychiatry department gi professor sing yaudana resource person kayana sar yake training program asiga marilenna Directorate of Education ACE ki director and Pravin Hai training program asi marone landam asida laiba school singda mahimasing tapi tambiba ki lamda kharehena kumang soksna ba panam thamli classroom teaching dagi hendokna mahiru singi emotion amasung pungning khangdoktuna larik takpi tambibada hena mapung fana training program asi panam thamli haina director asna makata ki classroom da tawriba like takpugi mong teaching learning expect kanu sida koigi process da oza sing sina hena satra sing sigi needs satra sing sigi emotional mag requirements mayam si nainare heraga khange heraga karam mong ta ga khwaidagi angang sing si effective oigani haibasi si nainabani si nainabasi da koi university ki adagi kan koi medical colleges marwin RIMS ki psychiatry department ki experts sing kawre herga namini se koi session chathagani English ni tara taret ki class 11 amasung 12 ki exam singdagi sanagadaba statement marks amasung academic calendar singi format hongle hairiba anova format asi school amadi college ki head singna lakliba jun amadagi office ki matamda laktuna lawrawa yagani haina council of higher secondary education Manipur ki selwa na khangalakli State Council of Educational Research and Training SCRT ki textbook unit na sinduna tribal dialect textbook writers singi oiba nomagi oiba textbook writing training program ama pangthokre lamphel pata laiba SCRT conference hall da pangthoki training program aduda liangmai paumai maram amasung anal lon ki textbook iba mioi kunna sar yaki training program asi maru oina tribal dialect ki class 1 dagi hauduna ahenba class singi larik khara hena ningthina puthokna na papandamda pangthokpani haina sillangiba singi maikaidagi thamlakli ngasi training program aduda Imphal College ki English department ki hana head of department ki thau puramba El Kamika Kumar na resource person wina wangangki Kanglekpak Students Association KSA na Ponyan Toraman Manipuri mioi ani farubagi makhoibu Faraga Zialda Namsin Mahaibasi mioi bagi lisat nate KSA ki thawmi sing asi khodak ka thadok piu makhoina lawriba thawdang asi Manipur miyam gini huranba sokat pelengak pohengum si haina sialamada appeal tawrakli amanada Ponyan toba miyan masa kangkhat pa government asi miyamna para tambira si haina pandam na sialamada thamlakli loina KSA amadi immanung na sangsilaba khongjang punamakta su sar yagani hairi Jiribam the school education sakhon anaba amasung Mafam asida education ga mailena pangkhaliba scheme singi matangda miyamgi mifam ma pangthokre hariba mifam adu All Manipur Bengali Students Union na sinduna Al Amin English School Sonapo Jiribam da pangthokibani service siksya avian SSA Bengali singna kundaba mafam singda lariba school gi primary thak faba larik tak matamda Bengali loan sijina bama song primary school gi Bengali loan gi oza khanbagi matangda su khanaki hairi OBC amadi minorities ki mahiru singna scholarship fangna na bahuna bada thengnari bakodong sada basing amadi National Scholarship Portal NSP ki matangda nominee ko workshop amala ne bajung ki tam homam sangmari ga ipung tara taba matam dagi nungthil pungani fawba sanjay jongda leba state guest house ke conference hall da pangtholagani haina Directorate of MOVC na paujilakli Thamgaban Assembly constituency ki manungsan laiba National Food Security Act ki beneficiary sing da DC na soi tauba official stamp ningthi na namba asengba ration card sing PBU haina taksilakli Food Security Act ki card asi da DC ki soi yaudaba stamp namdaba tanatana beneficiary ki khobi soi amadi photo su yaudi haina thamgaban hizam dewal laikai dagi uyam sayana fongdorakli DC officer satun hangluba matamda card sing ado ningthi na semba loidringaida mailaba MLA na laukibani haina official singna fongdoraki hairi DC ki Sinju nambi de disigi soi su yaudre aduga isagi soi su yaude photo su yaudre akoi na hayeng Canada gi no kari no akoi Canada hangmudori bano akoi pura samam nari madugi asengba akoi na samam nari se amukta di sengtok piyo disi de salaga akoi na hangjarure haijarure matam sudana hekraba haini haina kumai Canada no akoi na wakat ka doise tagdo da sinagraga di tagdo da akoi gi mari lainaba Tana ningba mayamama tagdo da tana bayarabra department da tana dragasu
Sayasagi metric amasong higher second examination singda top boys lower kraba amasong lower krabi mahirui mangada salai apamunupi lamjing love singjami singa makana dictionary sel amasong fi khodol tamduna taramna okhre hana lup asin siroma da khangalakli amaron the sayasagi high school living service examination amasong higher second examination singda sada mudragi makha matakta mark fanglaba mairu sing amadi UPSC na loba civil service examination sing talamanga rank satruk marifutarukta mai palakraba nambol thiamdagi Haridas Rajkumar Opagi Tharamama Development and Protection United Voluntary Organization Nambola Sindana Ibajun Taratrukta Public Theatre Hall Nambolda Pangtolagani Hairi. Sayasigi Metrukama Song Higher Second Examination the Pois Laura Kraba Mahiru Singda Singjame to Lilong United Class Organization na La Ibajun Tarani Toida Meritorious Award Pigadori Maramasina Singjame de Gilong Fawagi Mandalaiba School Singda Maita Manatraga Hariba area Sidalaiba La Singna La Liba Me Manga Fawagi Manunda Form Pishilana Kangalakli. Mission Organic Value and Development for Farmer Interest Groups Haiba Nomagi Awareness Camp Training Program Amapang Tokre Farmer Sangan Star Yaduna Imphal East District Angta Village Tambalo Kaitil the Pangtoki Batarum Aduda Dr. A.S. Raspo Deputy Commissioner IND Division Minister of Agriculture and Family Welfare Government of India Sosar Yaki Masiki Taramasi Manipur Organic Mission Agency Amadi Green Foundation Anina Kosanaduna Shinmani Haiba Portsing value edit Toraga process Toramatunda branding Toraga made in Manipur Haibagum, a Manipur produce Higera, organic Manipur Higera, something other kind of brand nama, branding Toro Matunda, Haiba Post export Kiwana, Tanava, Adumba, Vision Leva, Adumba, Pandam Leva scheme Mamani. According to Sitsa Terribasi, FIZ Mayam, Haibadi Farmers Interest Group Mayam say, Punsalaga company formed Torum Daigi, Moida Port say Tava Horkbugi, procedure Punamak say, Masi aware Henman. Say coding in Manipur University, the subject Ayada Master Tamnabagi Damak the load entrance test, Kidamak the Samna Pangtok and Laliba special course in class and the Sahi Wina, Laliba Zungi Tangmap and the Horgani, special course in class Asipona Bazada Leba, Santilata Memorial School the Pantolagani, course as the English, Physics, Chemistry, Geology, Botany, Economics, Geography, Amazon, Political Science, Young, Atopa subjects in the Pangtokani Hina, the Samna, Jerolama the Kanglakli. Kunithoirak Suba Tham Subna Satagadaba Sumang Lilagi training program ama Matang Tagi Maridagi July Tang Mari Fauba Iboyama Sumang Lila Sanglel the Pantolagani Hariba training asi theatre mirror Manipurama Sum Manipur State Sumang La Council of Sindana Pantokadabani Ngasi Paumising Unabama the project director Naba Waripan Haikibada training program asi the Akangai Singna Sumang Lila Pampak Kumayama Sung Martial Art Kimatana Wangangadori training asi Pangtok Pagi Pandam Gimatangda Paladana Mahang Hai, Manipur si Adin Karsagi, Lamda Maming Sali Adabo, Tamnanaba, Matik Sab Institute, later Banamaram Orega, Lamda Masida Ladiba Arta, Tawayaba Mu Singda, Kudong Saba, Pinaba training program si Pangtopani Haiki. Milan nong Supanagi Masalusang among si Terra Bazada Leba Idol Club the Hangdokre, Milal Amadi, Idol Club, Terrana Sin and Pangtoki Bataram Aduda, Milal Gilusing Purel, Morangtem now Kumbana. Yellow dagi lerak laba mitai mayak po hiana saukot na napapandam da loisang asida mayak asiba takpi tami bagi tabak satagani mang na makatara duna loisang asida class 12 lora ba mahiru singisu mayak asida diploma tau bagi kodong chaba fanglagani haiki Manipur gi oina kalipasi gi faidigi maru ba district pana phanuchu pana gi masalu sangoina tera hariba asumba ketin asigi mapung oiba lam mastaida asumba mayek tamna bagi amadi masalu singsi hangdogadi landam masigi oina mung phaba hena sakapa lon madi mese pak chong na khangina bagi milan phanuchu pana gi masalu singsi hangdokchabani National Student Union of India NSUI gi Manipur State ke President Oina Pukramam Bakim Sandra Maitai ba President Oina Khankre ngarang BT Rota Laiba Congress Bhavan da Pangthokiba Mikhal Adubu Bakim Sandra Maitai na mai pakibani mang English ni tarani pan faba President gi pharmacy pugani hari Me tarama pandage korinti faba Mumbai gi Goregaon Jogeshwari Land Road Pangthokiba National Martial Arts Games ta kickboxing masanada Manipur ki team na gold taru silver ahum amasung bronze ama lawrakle haina kickboxing association of Manipur ki silver mana khanglakli hauji arobada marba amana pizari Kwakatil bazar da mahiro amasung miyam na ILPS akan mi yahu sangsin bada police ama yaw na mahiro ani pun ahum sokle IMC ki Mikhal Ginamit Jun ani Imphal Bazar area da Jun Amadag ani Fawan Nanman Police Singi Matakta Amasung Jun Ahum Fawana Government ki Loisang Sinda JCLPS na public curfew law tokre
ILPS की खोंजंग असिदा मणिपुर की इमा लुप तरी दा सरु याबा हौरगनि हाइना लाउथोखरे कॉलेज तरा की अपुनबा काउंसिल अमसु सेमखरे अमसुंग मणिपुर यूनिवर्सिटी की एकेडमिक काउंसिल सेंट्रल यूनिवर्सिटी असिदा थबक लौबा अमसुंग एडमिशन तौबदा सेंट्रल नॉर्म्स संदरगनि हाइना वारिफ लौखरे